ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯕ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯀꯨꯞ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯃꯅꯤ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯌꯥꯝ ꯇꯦꯟꯕ ꯂꯥꯏꯚ ꯑꯃꯇꯪ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯐꯤꯕꯝ ꯂꯥꯛꯄ ꯃꯇꯝ ꯀꯅꯥꯒꯨꯝꯕꯒꯤ ꯄꯨꯟꯁꯤꯗ ꯃꯇꯦꯡ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯇ ꯂꯥꯟ ꯊꯣꯛꯂꯛꯇꯨꯅ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯇꯦꯡ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯒꯤ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯥꯛꯇ ꯏꯆꯥꯎ ꯊꯣꯛꯂꯛꯄꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯈꯜꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯏꯔꯩꯆꯥꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯅꯕꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯁꯃꯥꯖ ꯑꯁꯤ ꯀꯟꯕꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯇ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯁꯄꯣꯔꯠ ꯑꯣꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤ ꯏꯅꯥꯎꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯃꯨꯛ ꯇꯧꯖꯗ꯭ꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯛ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯒꯤ ꯌꯨꯅꯤꯠ 18ꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯥꯏꯃꯨ ꯑꯩꯒ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯔꯤ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯝ ꯄꯨꯕꯤꯔꯤꯕ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯆꯤꯡꯊꯥꯡꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯣꯡꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯅꯥꯎ ꯑꯅꯤꯁꯤꯗꯒꯤ ꯑꯩꯅ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯕꯤꯅꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯈꯠꯆꯔꯤꯕ ꯑꯩꯒꯤ ꯁ꯭ꯇꯦꯞ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤ ꯃꯈꯣꯏꯅ ꯄꯨꯟꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯅꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯤꯝ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯗ꯭ꯔꯤꯝꯗꯨ ꯐꯨꯜꯐꯤꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯇꯝꯁꯤꯟꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯂꯔꯅꯤꯡ ꯀꯌꯥ ꯂꯧꯈꯠꯆꯔꯒ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯁꯤꯟꯖꯔꯒ ꯃꯈꯣꯏꯗꯒꯤ ꯇꯝꯁꯤꯟꯖꯔꯛꯄ ꯁꯛꯁꯦꯁꯀꯤ ꯐꯣꯔꯃꯨꯂꯥ ꯀꯌꯥ ꯂꯥꯏꯐ ꯑꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯗ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯇꯦꯡ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯦꯝꯒꯠꯆꯔꯤꯕ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯝꯕꯤꯗꯨ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕ ꯁ꯭ꯇꯦꯞꯁꯤ ꯃꯇꯥꯡꯗ ꯏꯅꯥꯎ ꯑꯅꯤꯗꯒꯤ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯇꯥꯖꯅꯤꯡꯉꯤ ꯑꯩ ꯍꯧꯖꯤꯛ ꯏꯅꯥꯎ ꯃꯥꯏꯃꯨꯗ ꯁꯤꯟꯅꯖꯒꯦ ꯑꯍꯥꯟꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯧꯖꯤꯛ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯦꯄꯤꯁꯣꯠ 3-4 ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯇꯝꯅꯤꯡꯕ ꯍꯣꯠꯅꯅꯤꯡꯕ ꯃꯣꯏꯗ ꯂꯔꯅꯤꯡ ꯃꯌꯥꯝ ꯑꯃ ꯃꯦꯁꯦꯖ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯃꯌꯥꯝꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯁꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯄ ꯅꯍꯥꯁꯤꯡ ꯉꯥꯎꯁꯟꯅꯒꯗꯕꯒꯤ ꯃꯍꯨꯠꯇ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯥꯟꯅ ꯈꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯀꯤ ꯈꯣꯡꯊꯥꯡꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯝꯗꯧꯅ ꯆꯪꯁꯤꯒꯦ ꯀꯃꯥꯏꯅ ꯆꯠꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯖꯥꯁꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯨ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯕꯥꯛ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯀꯜꯂꯤꯕ ꯇꯥꯏꯃꯤꯡꯅꯤꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯁꯤꯒꯦ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯟꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯇꯧꯅꯤꯡꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯣꯏꯔꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯀ꯭ꯂꯥꯁ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯣꯐꯂꯥꯏꯟꯒꯤ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯇꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯇꯧꯖꯒꯦ ꯏꯅꯥꯎꯕꯨ ꯌꯥꯝꯅ ꯅꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ
ꯑꯁꯤꯒꯨꯝꯂꯕ ꯃꯃꯜ ꯂꯩꯔꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯆꯤꯡꯊꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯅꯥꯎ ꯆꯤꯡꯊꯥꯡꯁꯨ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯄꯤ ꯏꯅꯥꯎ ꯑꯅꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯅꯥꯎ ꯆꯤꯡꯊꯥꯡꯗ ꯁꯤꯟꯅꯖꯒꯦ ꯇꯥꯃꯣꯕꯨ ꯈꯣꯏꯔꯝꯖꯔꯤ ꯑꯃꯁꯨꯡ ꯇꯥꯃꯣꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯇꯥꯃꯣꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯍꯥꯏꯕꯒꯤ ꯑꯁꯤꯒꯤ ꯑꯦꯄꯤꯁꯣꯗ 4 ꯁꯨꯕꯁꯤꯗ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯇꯉꯥꯏ ꯐꯗꯅ ꯊꯥꯡꯗ ꯌꯥꯗ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯑꯩꯈꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯍꯛꯆꯥꯡꯁꯦ ꯂꯦꯡꯗꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯪꯈꯩꯗꯣ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯍꯤꯡꯉꯤꯕ ꯃꯅꯨꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯕ ꯅꯣꯝꯕ ꯀꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯕꯤꯂꯤꯌꯅꯔ ꯑꯣꯏꯁꯤ ꯑꯗꯒꯤ ꯃꯤꯂꯤꯌꯅꯔ ꯑꯣꯏꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯅꯥ ꯈꯧꯖꯥꯎ ꯂꯩꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯁꯤꯟꯐꯝꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯤꯕ ꯀꯅꯥꯒꯨꯝꯕꯅ ꯁꯥꯟꯅꯔꯣꯏ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯄꯟꯊꯨꯡꯗꯨ ꯌꯧꯅ ꯆꯠꯄ ꯉꯝꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯑꯗꯩ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯝꯒꯗꯕ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤꯒꯤ ꯇꯥꯃꯣꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯃꯣꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤꯅ ꯃꯌꯥꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯃꯤꯠ ꯃꯥꯏ ꯑꯣꯏꯅꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯁꯟꯗꯣꯛꯄꯤꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏꯗ ꯃꯇꯝ ꯑꯃꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯩꯄꯨꯡ ꯐꯝꯕꯅ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯗꯨꯗ ꯈꯨꯟ ꯂꯩꯀꯥꯏꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯆꯤꯟ ꯇꯣꯡꯕ ꯑꯃꯗꯤ ꯃꯤꯔꯛ ꯇꯤꯟꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯆꯠꯀꯗꯕ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠ ꯁꯥꯖꯠꯅꯆꯤꯡꯕꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯗꯤ ꯍꯧꯖꯤꯛꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯦꯗꯤꯌꯝ ꯑꯃ ꯑꯣꯏꯔꯒ ꯃꯇꯝꯁꯤꯒꯤ ꯐꯔꯕ ꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯥꯃꯣ ꯕ꯭ꯔꯣꯖꯦꯟꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯗꯨꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤꯅ ꯁꯛꯁꯦꯁꯐꯨꯜ ꯑꯦꯄꯥꯔꯠ ꯁꯨꯝꯕꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯔꯤꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆ ꯄꯤꯔꯤꯕ ꯁꯤꯒꯨꯝꯕꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯂꯩꯄꯨꯡ ꯐꯝꯕꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯩꯄꯨꯡ ꯐꯝꯕ ꯌꯥꯎꯔꯝꯃꯣꯏꯅꯦ ꯂꯩꯄꯨꯡ ꯐꯝꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯎꯀꯨꯗ ꯐꯝꯃꯒ ꯀ꯭ꯋꯥ ꯆꯥꯁꯤꯜꯂꯒ ꯍꯤꯗꯥꯛ ꯊꯛꯆꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯛꯅꯕ ꯑꯗꯒꯤ ꯋꯥꯁꯣꯏ ꯉꯥꯡꯕ ꯑꯗꯨ ꯅꯠꯇꯕ ꯃꯃꯜ ꯂꯩꯔꯕ ꯄꯥꯎꯇꯥꯛ ꯇꯥꯕ ꯄꯥꯎꯔꯧ ꯂꯧꯁꯟꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯥꯟꯅꯒꯗꯕ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯆꯠꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯁꯦꯠꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯐꯥꯎꯗ ꯄꯨꯟꯁꯤꯟꯅꯕꯒꯤ ꯐꯤꯕꯝꯁꯦ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒꯨꯝꯕ ꯏꯍꯧꯒꯨꯝꯕ ꯊꯣꯛꯑꯀꯥꯟꯗ ꯉꯥꯏꯍꯥꯛ ꯙꯔꯅꯥꯒꯨꯝꯕ ꯐꯝꯕꯗ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯐꯝꯕ ꯅꯠꯇꯅ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕ꯭ꯔꯣꯖꯦꯟ ꯍꯣꯏꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯗꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯕꯨ ꯑꯣꯏꯔో ꯑꯗꯒꯤꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁ꯭ꯇꯨꯗꯦꯟꯕꯨ ꯑꯣꯏꯔో ꯑꯗꯒꯤ ꯃꯤꯂꯤꯇꯔꯤ ꯁꯥꯔꯚꯤꯁꯇ ꯇꯧꯅꯤꯡꯕꯕꯨ ꯑꯣꯏꯔో ꯄꯣꯂꯤꯇꯤꯁꯤꯌꯥꯟꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯆꯪꯅꯤꯡꯕꯕꯨ ꯑꯣꯏꯔꯣ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯃꯥꯅ ꯇꯝꯃꯤꯕ ꯃꯍꯩꯗꯨ ꯅꯠꯇꯕ ꯑꯥꯎꯠꯁꯥꯏꯠꯇꯤ ꯃꯥꯒꯤ ꯁꯦꯂꯦꯕꯁꯇꯨꯗ ꯈꯪꯅꯤꯡꯕ ꯒ꯭ꯌꯥꯟ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯤꯔꯛ ꯇꯤꯜꯂꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯁꯤꯒꯨꯝꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆꯀꯨꯝꯕ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯒꯥꯏꯗ ꯇꯧꯕꯤꯔꯤꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯄꯤꯕꯤꯔꯒ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯄ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯇꯥꯃꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯖꯔꯒ ꯇꯥꯃꯣꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯥꯎ ꯆꯤꯡꯊꯥꯡꯒꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯣꯇꯤꯚꯦꯇꯤꯡ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯈꯔꯁꯨ ꯄꯤꯕꯤꯔꯤꯕ ꯁꯤꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯣꯂꯨꯛꯆꯔꯤ ꯏꯅꯥꯎ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤꯒꯨꯝꯂꯕ ꯑꯦꯟꯀꯔꯦꯖꯃꯦꯟꯠ ꯃꯣꯇꯤꯚꯦꯁꯟꯁꯤ ꯑꯩꯒꯤ ꯅꯧꯅ ꯆꯪꯁꯤꯟꯖꯔꯛꯏꯕ ꯑꯩꯒꯤ ꯆꯝꯂꯕ ꯁꯤꯒꯤ ꯈꯣꯡꯖꯪꯁꯤꯗ ꯌꯥꯝꯅ ꯑꯩꯉꯣꯟꯗꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤ ꯑꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯏꯅꯔꯖꯤ ꯕꯨꯁꯇꯤꯡ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯦꯟꯅ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯊꯧꯅꯥ ꯑꯃ ꯄꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯑꯁꯤꯒꯨꯝꯂꯕ ꯁꯄꯣꯔꯠ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩ ꯅꯤꯖꯔꯤ
mayamgi support yaudana ina tawjariba chamleba khongjang asi success oithokloi haibasi aina su chena thaje already hojikse phajaba dugumba feedback kaya bibirei ado aina mayamda request tawjaning badi thangjagi punipan makhai tarakpa evening gi punipan makhai tarakpa matamda imalonda maite ronda sandokchariba wahan thoklaiba punsi hariba series oina sandokchariba program mi oibagi punsi da kamaina meaningful oiba success achieve tawni haibagi matang da ina discuss tawjariba amasung akhoigi english londa mapan gi mi pusalaga mapan gi success oigraba dugum laba mi oi kayagi punsi dagi lokhatningai oiba dugumba gyan natraga idea me amdo tamnabagi damakta english londa ina sunday khudingi ayuki pung 13 da show ama tawjariba show ani makse live ni sunday gisna book flix live hai adaidi saturday thangje imaron da tawjariba sina evening pung 9 makhai da sina wan thok leiba punsi ani maki pandam se ama khaktani mayamna hariba program show si yengbiu live oina wahang hang biningba punsi de any field da ekhoi job career da boiro business da boiro koi inau sing thangna haibi khiba art culture da boiro natraga any field la leijariba isagi personal life da kamaina imung manung nuaina leiba yagani dui matang da boiro any hangbining ba question natraga doubt leiraga so dum share to biba yagani hangbiba yagani koina dum life da answer bicharakani expert sing tugi mateng lauraga uji loisalak bada ni hygienic ise sigi information se yaring khe khoi ireicha mi meitei macha punamakta yaragadi share to biu masi free da hoigi punsida mai pakningba tungi miron natraga hoji career ama sengba chaningba business ama success oinaba drive tawjariba duguma mi khuding makta masak amato isu kana hanba yaraba dugumba point topic atani khoine discuss tawjariba se aduna yarega di sigi kana base khoi reicha meitei macha khuding mangna si lobo yana bai damakta ai isa gi relative khana chana ba singa share to view haiba wapam basi nolukna thamjaraga mayam bu khurumjari matang isida mayam dagi khane namba jathang di jari thank you